ngasi numida wairam phongkhiba tongan Manipuri sifungsingdagi maruoibi ipausing myamna thamjagi ahanbada driver Priyobatra Sikhiba Nupi da Khut Sangnaba hotnarubadagi thokhibani kunjarasi kangla paudagi maruoiba paukhra mamang sahigi December 30 reserve satlusi haina pukraba matung January 3 Nagaland gi Khuzumad sina phangkhiba nasra awang lekhaidagi yanglem Priyobatra sai nifuguni pan kauba Sikhiba Nupi da Khut Sangnaba hotnarakpa madi masana tawjukhiba aranba thaba aduna sikhibani haina ngasi makpu reserve sa si haina pukhiba haisnam James ki loinabi Sandhyarani gi mama en kunjara sina phongdokre ngasi Manipur press cup ta pangthokpa pawgi mipmamada Sandhyarani gi mama kunjara sina phongdokhibada James amadi Priyobatra hanadagi khangnarakpaga loinana makhoi ani Dimapura paisa thaurusi haina James amadi Sandhyarani na pukhibani makhoi ani sakmaidigi yu khara lawraba matung maug yorakpada khamlaga gari manungda yu thalaba matung James na ngauduna tumtharingaida driver Priyobatra na Sandhyarani da makhut sangnaba hotnarakpadigi law khongduna tarakda James su hawolakpaga loinana makhoi ani khatnaraki Madura Priyobatra na gari manungdagi thang ama puthoraktuna James ta thinna bohonaki adabu laithok laisin tawkhibadagi thang du makhar taki James na thang du khunduna Priyobatra da thinna bohonabada Priyobatra lokha da sendakhibani hari Madura James na tanaraga makhoi ani lokha da phunakhibagi thawdok Priyobatra lekhidabani thawdosi Nupi da makhut sangna bohonarakpadagi thokhiba thawdongni masi mahangna thaksaba langda thujabani hainasu kunjara sina pawgi mifam adura phongdoki panmayabadi James amadi Sandhyarani police na phabago loinana makhata ba remand lauthaduna lairibani hairihensu pawsina makhata na phongdorakli atopa pawmanamo usek pharaga lalonba miyoi ani phare ngasi ayuk pung 10 makhairom tabada mayang Imphal bazar area da miramdagi pairakpa lamlaki usek sing pharaga yole haba aknaba pawm phangmadagi Unique Wildlife Protection Committee Manipur Kaksing Range Forest Staff Amadi Wildlife Crime Control Bureau of Eastern Region gi apunwati mamana kudakta changsinduna thihumbi thabak satakre ngachi chatakhiba drive aduda usek pharaga lalon mani haiba miyoyani akham tomba singa se yankhagi ni thoi apokpa modu singa amadi ningthaujam ibo sawba se yankhagi mari apokpa thoiba hairiba miyoyani asi phagatpangamki makhoi animak mayang Imphal haigum yangbidagi ni hari Paraba nupa ani dudagi usek singna du laibani haiba miyamasu fogakhre makhoi ani dagi asibu se nganu thoidingam amom amaga nganu mingaubi lab amaga phangki makhoi ani si loktak part ki nongpok thangba saruk sing yamna toina usek pharaga lalonbi ki thabak tawi hari makhoina pharak usek singa si mayang Imphal da leiba sayen senpham singa madi Yuyon Pham Bender sing supply to win hari Parabami Ohuma Wildlife Protection Act 1972 gi makhada extra lokhanaba Central Forest Division da khushna krehadi amarom nana Langol Old Age Home na polam sing entokre nungthelai Nupi loop top sipai makhale kai All Manipur United Clubs Organization amuko samnaraga ahal oirabe singda sai khuding ngamjaba khudul tawgi thorom makha chatharakbagi saruk amoina ngasi Langol ningthau laikai da leiba Langol Old Age Home na satuna mafam adura leiriba ahal singda sieng alu tilhau manama singamadi blanket khudul tawkre Langol Old Age Home na ningtham khudul tawgi thoram aduda amuko gi president Phyroism Nandoluwa Lup asigi Vice President MM Thambau Nungthel Laima Nupi Lup ki President Longjam Khumdon bi amadi Secretary Thinguzam Kamala Devi na rusingki Khudol tambagi thoramaduga mari leinana Nandoluwa na phongdokibada All Age Home da leiriba ahal singa sigi mafamda piriba khudol asi ahal singbu nungsiba madi ningsingbiba haibaduda yumpham oiraga pibani All Age Home sing da lairiba sing ayamana aikhoigi lamdamasida pokhiba madi lamdamasigi laisa lehau da sarakhiba ngaktene hani phongdokhi makasa tharak poina kangli paki maira news tage topa maruebi ipau sing kharaga mayamna thamjage se minister na lusing du ngasi nongpok thong Manipur miyamna khushina khre Manipur da BJP lenga klakpadagi singtamgi khetnaba leitana nungsinaba purakna baleng ana thabak thorom kya pekhat pangamle CM Biren Union Home Minister Amit Shah na haukiba January 3 Manipur da laktuna sangaramba kanglagi nongpok thong ngasi Manipur gi Chief Minister N Biren lusingduna lining laison gi thorom ga loinana thong adu lan ba hawdoktuna Manipur miyamna sinakre Manipur lenga ki State Archaeology Department sinduna pangtokhiba thoram adura laitin gi thabak thoram sing yauna nat kweba tokpham tokpa thoram parengsu pangtoktuna ngasi nongpok thong hangdokhi
ꯊꯧꯔꯝ ꯑꯗꯨꯗ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯂꯩꯁꯦꯝ ꯁꯅꯥꯖꯥꯎꯕ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ MLAꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯃꯑꯣꯡꯗ ꯃꯤꯡꯁꯦꯜ ꯈꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯣꯡꯄꯣꯛꯊꯣꯡ ꯁꯥꯕꯒꯤ ꯊꯕꯛ ꯍꯧꯔꯛꯄꯗ ꯂꯩꯔꯝꯕ ꯍꯥꯟꯅ ꯁꯥꯔꯝꯕ ꯑꯔꯤꯕ ꯅꯣꯡꯄꯣꯛꯊꯣꯡꯒꯤ ꯃꯈꯣꯡꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯗꯨꯅ ꯃꯍꯥꯛꯀꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯒ ꯂꯣꯏꯅꯅ ꯌꯦꯡꯁꯤꯟꯈꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯅꯤꯡ ꯆꯠꯄ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯅꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯕ ꯉꯁꯤ ꯐꯥꯎꯕ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨꯗ ꯈꯨꯔꯨꯝꯗꯨꯅ ꯂꯥꯛꯂꯤ ꯀꯨꯝꯖꯥ ꯏꯪ 2018ꯗꯒꯤ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗꯒꯤ ꯆꯤꯡ ꯇꯝꯒꯤ ꯈꯦꯠꯅꯕ ꯂꯩꯇꯅ ꯅꯨꯡꯁꯤꯅꯕ ꯄꯨꯔꯛꯅꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯂꯤ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯇꯥꯕꯤꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯦ ꯍꯥꯏꯈꯤ CMꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯂꯥꯛꯄꯒꯤ ꯑꯆꯧꯕ ꯈꯨꯗꯣꯜ ꯑꯃ ꯃꯤꯌꯥꯝꯗ ꯁꯤꯟꯅꯕ ꯅꯨꯃꯤꯠꯅꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯊꯥ ꯑꯁꯤꯒꯤ 6ꯇ ꯁꯪꯒꯥꯔꯝꯈꯤꯕ ꯊꯣꯡ ꯑꯁꯤ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯌꯥꯎꯅ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯅꯕꯅꯤ ꯉꯁꯤ ꯃꯤꯌꯥꯝꯅ ꯎꯍꯜꯂꯤꯕ ꯑꯁꯤ ꯇꯥꯏꯕꯪ ꯃꯄꯨ ꯂꯩ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯎꯠꯄꯅꯤ ꯅꯣꯡꯆꯨꯞ ꯊꯣꯡ ꯑꯁꯤ ꯊꯣꯡꯅꯤ ꯃꯁꯤ ꯃꯤꯌꯥꯝꯅ ꯈꯪꯗꯗꯨꯅ ꯂꯩꯔꯤ ꯅꯣꯡꯄꯣꯛ ꯊꯣꯡ ꯍꯥꯡꯒꯅꯤ ꯅꯣꯡꯆꯨꯞ ꯊꯣꯡ ꯊꯤꯡꯒꯅꯤ ꯑꯃꯔꯣꯝꯗ ꯑꯆꯧꯕ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯅꯣꯡꯄꯣꯛ ꯊꯣꯡ ꯑꯁꯤ ꯁꯥꯗꯨꯅ ꯃꯤꯌꯥꯝꯅ ꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯈꯔ ꯁꯣꯛꯄꯁꯤꯗ ꯋꯥꯔꯧꯕꯤꯒꯅꯨ ꯃꯐꯝ ꯑꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤ ꯄꯥꯛꯊꯣꯛꯇꯨꯅ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯕ ꯃꯐꯝ ꯑꯣꯏꯅ ꯅꯤꯡꯊꯤꯅ ꯊꯝꯒꯅꯤ ꯏꯪ 2020ꯗ ꯑꯣꯔꯦꯛ ꯌꯨꯝ ꯇꯝꯈꯤꯕ ꯉꯁꯤ ꯑꯁꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯋꯥꯁꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯄꯣꯛ ꯊꯣꯡ ꯁꯥꯕ ꯂꯣꯏꯗꯨꯅ ꯃꯤꯌꯥꯝꯅ ꯈꯨꯠꯁꯤꯟꯅꯔꯦ ꯗꯤꯕꯦꯂꯞꯃꯦꯟ ꯑꯃꯗꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗ ꯃꯤꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯁꯤ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯉꯥꯡꯂꯤꯕꯁꯤꯡꯒ ꯃꯥꯟꯅꯔꯣꯏꯁꯤ ꯍꯥꯏꯅꯁꯨ CMꯅ ꯃꯈꯥ ꯇꯥꯈꯤ ꯑꯃꯔꯣꯝꯗ ꯊꯣꯡ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯎꯇ꯭ꯔ ꯁꯪꯂꯦꯟ ꯀꯪꯂꯥ ꯕꯣꯔꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗ ꯎꯀꯜ ꯄꯟꯗꯤꯠ ꯂꯣꯏꯁꯪ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯃꯥꯏꯕꯤ amadi ꯀꯦꯕꯤꯅꯦꯠ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯍꯦꯜꯊ ꯁꯦꯛꯇꯔꯗ ꯊꯕꯛ ꯇꯧꯔꯤꯕ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡꯅ ꯄꯣꯁꯇꯤꯡꯗ ꯆꯤꯜꯍꯥꯎ ꯊꯤꯗꯅ ꯏꯁꯥꯒꯤ ꯊꯧꯗꯥꯡ ꯃꯁꯛ ꯈꯪꯅ ꯄꯥꯡꯊꯣꯛꯄꯤꯌꯨ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯔꯟꯖꯟ ꯃꯁꯥ ꯃꯎ ꯐꯕ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯍꯦꯜꯊ ꯁꯦꯛꯇꯔꯗ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯁꯤ ꯍꯥꯏꯔꯕꯗꯤ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯊꯕꯛ ꯇꯧꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯅꯔꯁꯁꯤꯡꯅ ꯄꯣꯁꯇꯤꯡꯗ ꯆꯤꯜꯍꯥꯎ ꯊꯤꯗꯅ ꯏꯁꯥꯒꯤ ꯏꯊꯧ ꯃꯁꯛ ꯈꯪꯅ ꯇꯧꯕꯤꯌꯨ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯂꯥꯛꯂꯒ ꯑꯦꯇꯦꯟꯗꯦꯟꯠ ꯔꯦꯖꯤꯁꯇꯔꯗ ꯁꯥꯏꯟ ꯄꯨꯂꯞ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯊꯥꯗꯣꯛꯁꯤ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯔꯛꯄꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯊꯦꯡꯅꯔꯒꯗꯤ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯅ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯒꯤ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯁꯄꯝ ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯃꯤꯁꯟ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁꯀꯤ ꯃꯈꯥꯗ ꯅꯦꯁꯅꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯐꯣꯔ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯟड ꯀꯟꯇ꯭ꯔꯣꯜ ꯗꯥꯏꯕꯤꯇꯤꯁ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯗꯤꯖꯤꯖ ꯀꯦꯟꯁꯔ ꯑꯦꯟड ꯁ꯭ꯇ꯭ꯔꯣꯛ NPCDCSꯅ ꯁꯤꯟꯗꯨꯅ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯦꯅꯦꯗ ꯄꯥꯡꯊꯣꯛꯈꯤꯕ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯑꯦꯋꯥꯔꯅꯦꯁ ꯋꯥꯔꯛꯁꯣꯞꯀꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯁꯁꯤꯀꯨꯃꯥꯔ ꯃꯉꯥꯡ NHM ꯁ꯭ꯇꯦꯠ ꯃꯤꯁꯟ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯁꯣꯃꯣꯔꯖꯤꯠ ꯅꯣꯡꯊꯣꯡꯕꯝ ꯑꯦꯗꯤꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ Y ꯒꯣꯄꯥꯜ ꯀ꯭ꯔꯤꯁꯅꯅ ꯗꯥꯏꯁ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ S ꯔꯟꯖꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯂꯩꯅꯥ ꯑꯁꯤ ꯄꯥꯛ ꯁꯟꯅ ꯈꯪꯅꯔꯝꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯂꯩꯅꯥ ꯑꯁꯤ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯕ ꯂꯩꯅꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯦꯟꯁꯔ ꯍꯥꯏꯕꯁꯤ ꯍꯧꯔꯛꯄ ꯁ꯭ꯇꯦꯖꯇ ꯈꯪꯗꯣꯛꯇꯨꯅ ꯂꯥꯌꯦꯡꯍꯧꯔꯕꯗꯤ ꯀꯟꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯂꯥꯁ ꯁ꯭ꯇꯦꯖ ꯑꯣꯏꯔꯒꯗꯤ ꯂꯥꯌꯦꯡꯕꯗ ꯃꯥꯏ ꯄꯥꯛꯍꯟꯗꯦ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯏꯁꯥꯗ ꯆꯤꯡꯅꯕ ꯂꯩꯔꯕꯗꯤ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯑꯦꯛꯁꯄꯔꯠꯁꯤꯡ ꯇꯥꯟꯅꯕꯤꯌꯨ ꯀꯦꯟꯁꯔ ꯍꯥꯏꯕꯁꯤ ꯊꯨꯅ ꯂꯥꯌꯦꯡꯍꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯝꯕꯩꯅꯤ ꯃꯇꯝ ꯑꯃꯗ ꯕ꯭ꯔꯦꯁ ꯀꯦꯟꯁꯔꯒꯤ ꯃꯇꯥꯡꯗ ꯑꯦꯋꯥꯔꯅꯦꯁ ꯂꯩꯔꯝꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯃꯤꯌꯥꯝ ꯍꯨꯞꯅ ꯈꯪꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯗꯣꯛꯇꯔ ꯅꯔꯁ ANM ꯑꯁꯥ ꯋꯥꯀꯔꯁꯤꯡꯅꯁꯨ ꯒ꯭ꯔꯥꯁ ꯔꯨꯠ ꯂꯦꯚꯦꯜꯗ ꯆꯠꯇꯨꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯤꯌꯨ ꯂꯩꯅꯥ ꯑꯁꯤꯕꯨ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯈꯪꯗꯣꯛꯇꯨꯅ ꯂꯥꯌꯦꯡꯍꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯔꯟꯖꯟ ꯍꯥꯏꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯀꯃꯤꯁꯅꯔ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯎꯈ꯭ꯔꯦ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ 12B ꯐꯪꯍꯟꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯑꯣꯏꯍꯟꯅꯕ ꯇꯛꯁꯤꯟꯕꯒ ꯂꯣꯏꯅꯅ DM ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯏꯁꯨ ꯑꯁꯤꯗ ꯏꯗꯨꯀꯦꯁꯟ ꯀꯃꯤꯁꯅꯔ ꯑꯃꯗꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯕꯁꯟꯇꯅ ꯊꯧꯋꯥ ꯁꯥꯗꯅ ꯂꯩꯊꯣꯛꯄꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯉꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯈꯣꯡꯖꯪ ꯑꯁꯤ ꯉꯁꯤ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯊꯣꯝꯖꯤꯟꯗꯨꯅ ꯇꯣꯉꯥꯟ ꯄ꯭ꯂꯦ ꯀꯥꯔꯗ ꯀꯌꯥ ꯄꯥꯏꯗꯨꯅ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯀꯃꯤꯁꯅꯔ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯑꯃꯠꯇ ꯑꯣꯏꯅ ꯂꯥꯎꯈꯤꯕꯅꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯁꯤꯖꯤꯟꯅꯈꯤꯕ ꯄ꯭ꯂꯦ ꯀꯥꯔꯗꯁꯤꯡꯗ ꯊꯧꯁꯥꯗꯕ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯀꯃꯤꯁꯅꯔ ꯐꯝ ꯊꯥꯗꯣꯛꯎ
faculty amadi non teaching staff hapiyu mahiroi singi hak khongauna biganu amasum DMU gi oza award pa hapiyu haidoktana lairib oza sing athubuda haidu u haiba broadcasting sejana ke haidi amaromdana veteran journalist PR Shyamna laikidabada amzu amadi EGM na awaba fongdokre all Manipur working journalist unions amzu linkhalakpad asabu thodang loram Imphal uripok Takhilamam Lekaidigi, Poshangbam Radia Sham Singa, Miamna, PR Sham Haina Kangnaba, veteran journalist, Narang Janawari Mapan Punter and Makaita, Masai Anaba Manamara Moidana, Rims Hospital Lakitre, Masai say, Humdraga Mapan Sukre, PR Sham Amzu Linkalaba Matung, Unionasigi Ihan Han, General Secretary in Kumza, English Singa Maksamapan go Humdraga Maridigi, English Singa Maksamapan Humdraga Mangagi Taudang Puramki. Mana laikidabada amzugi president wangkemsa shamzaina preside tawduna union amadi editor guilds manipur gi thaupu businga awaba phongdokpa mifam ama ngasi manipur press kapta pangdoki union asigi advisory singa amadi members sing yauna laikidraba veteran journalist asigi laifam oripop takhelamam laikai satuna laikidrabigi awabda saruyaki laikidraba sigi masanupa ani masanupi ani amadi loina bi lehori laikidraba PR Sham Imphal nungtigi pongwa pauksi kholawgi pawmi ama oina horaki tungda Simanta Pratika pauksi desu matam sangna I pawgilamda pawmi ama oina kathoktuna thabak tawramadana tana pawmi singi union ama semna bokhona bada asabu thodang lorami mana lorama thodang sing pawmi khunaina kawba ngamlarudaba ma oina lehoragani loinana union gi mengkhatpa ngamlarudaba award pa ma lehoragani haina amjugi general secretary khoirakpam nawbana press thadorakpa awaba phongdok pustirol asina sohaidi atopa pawmana ngasisu lainga ke hospital sing OPD thingbi khongjang makhatana sangsingkhre all Manipur Health Services Doctors Association AMHSDA na Manipur lengak tanduna lakpa Satar of Demand Nipan thabak to onthoktabagi mayokta ngarangdigi hauna sangsilakiba Manipur lengak ki hospital singi outpatient department OPD thonglon bigi khongjang ngasisu sangsili khongjang asina maram oiraga miyamna analeng asobu khudong sadaba mamayong hale OPD thong thinggi khongjang sangsiliba siki matangda AMHSDA gi secretary Loli P Mauna Fongdokibiki Matunginadi Association Lokibu Warepki Matung ina ngarangdagi Manipur lenga ki makhada leibo hospital singi OPD matam kaktana thingjanbigi warep basi lokibani Association gi mekedi Manipur lenga mamang sai English singani ga kungani thogi August kunda Satar of Demand ni pantanduna lakhi Health and Family Welfare Department gi mekedi mamang sai English singani ga kungani thogi November taragani panda demand singa dugi manungdagi demand mari thabak to onthokani haibigi thajaba Manipur lenga na pikhi loinana January anida Manipur lenga na cabinet mifam pangthoktuna Association gi demand sing puthoktu na khanagani haibagi thajaba pikhrabasu cabinet ta puthoktu na khanadabagi damakta tangai phadana OPD thong thingjinbagi khongjang asi sangsinkhibani sohaiki atopa maruiba paw khranamu ngarang hing NIT Lamphel gi assistant register Dorian gi mayumna sakti leiba bom ama pokhaikre thawong asibu yaningdaba phongdoktuna NIT gi thawmisna wakat mifam pangtokre handak sai gi ahan boina bom pokhaibi thawdo ama ngarang hing Imphal Police Station gi manung sanba nagamapal khangjabi laikangmam laikai de sakti leiba bom ama pokhaikre bom pokhaikiba thawdo du yamna kan yaningdaba phongdoktuna NIT Lamphel gi karmasari singna ngasi Lamphel leiba NIT office mamangna wakat mifam pangkre bom pokhaibi thawdo du de yumgi thong thona amadi mingsel khara akai tuinangki adumapu athengba hingi matam oibana miyoyamata aso apana amadi misiminari thokidi bom pokhaibi thawdo asi ngarang numidang pung 12 gi minute nyakhai ga mangarom taba matamda nagamapal khangjabi laikangbam laikai da leiba laikangbam Doren singa apokpa L Nabukumar koba NIT Lamphel assistant register oina thabak tawba miyoyamagi yumgi thonggal thokibani CCTV gi footage ki matung ina ngarang ihing pung 12 gi minute nifuga manga satpa matamda mamai mamit khumba Activa tongduna lakpa miyoy anina amubo musugi polythene bag ama gate ki flower bed thamlamlaga khonglei thuna gari thawduna satkibani matam ikan kanaduna minute 10 rongi manungda hairiba amuba plastic na yomlaga thamjilama bom modu pokhai rakhibani hairi bom pokhai bigi thawdo asigi matangna yumbu wariba laikangbam dorena phongdokhibi mi kungna tariba yumlakta bom pokhai handun aki khang pohan wasi yamna lebakthibani kanana kari manam gidamakta bom asi pokhai halaklibano haiba maram khangde matungda asumna mirakta bom pokhai hanbagi thawdo asi amuhana thuan bigano haiki amaramnana
All Sekon gi New Sekon lambi paringasi amot akai paisin pham oiduna leiri Manipur lengana Imphal Sahar bu smart city uhenebe gi thorang paikhaliba sig ona tainabada All Sekon gi New Sekon phawba gi manungda leiriba miyamna khar hangdana satok chasin toriba lambi gi matai amot akai kya paisinduna leibana mara moiraga miyamna lambi satpada hangoiba poknare hairi Make dungi praja miyamna press ta phongdokpagi matung inadi majakta panikriba lambi paringa sigi saru amasu oiriba Manipur lengana housing developments program kyas paikhaliba tribal colony mapagi makha thangba lambi gi matai singnasu amot akai kyana pikthana paisinduna leire amot akai sing adudagi tholakpa namthiba manamna lambi paringa si phawduna satpada miyamna hangoinare maram aduna mari leinaba lenga ke authority gi miyeng sangbiduna amot akai sing asi atubu matamna lathokpiyu aduga lambi paring asigi matai da amon akai langthokliba miyoi singbu ain gi matu ina serak pibiu haibu wafam su phungdorakli atopa pawmana phagalakpa mayai ka chinjak sing miyam mamangna mai thaduna mangan kre hairi Manipur khunai bu mayai ka chinjak tagi kalhona ba amuko gi miyeng makhada Ukobit MPAL AMAWOBA MSF punsilaga CMKiba anti-drug campaign Bisnupur district asigi tuan mafamising gi phagalakpa mayai ka chinjak sing manganabigi thorom amangasi ningthau khong bazar mai thaduna miyam mamangna mangan khre sawakna market lupa lak tararungi belu oigedaba potlam sing adu mai thabagi thorom aduda Dr. Norendro Thoksom Secretary General Amuko W Basanta President Ukobit Hais Sumila General Secretary AMAWOPA Bisnupur amasum RK Tumbishna Devi Apun Malup Ningthakong RK Ravikant Convener Anti-Drug Campaign Bisnupur District L Puspakant President United Rehabilitation Center Manipur KC Laisram Secretary Publicity Amukona President Member oina saruyaki ngasigi thoramadu da mayai ka chinjaga sibu phagalakpada asobu thodang laukiba singbusu poning thogatpa loinana khudol potam kheri atoba pawamadana Sapu khana lainungdagi gas kapthorakpada angakpa ama oina yengnakre ngarang khetri awang lekai ki IYC ground manaki masjid ki nakan leiba mafam amada hen pam khutpada khanghauduna lainungdagi gas sapu kana kapthorakpada miyamna mi paiba poknakre ngasisu makhatana lainungdagi gas kapthorakli adubu ngasina kapthorakli gas adugi sapudi hanadagi yamna hanthare gas kapthorakpana aduna akoibda leiriba miyamna khudong thiba thokadra haina mi paiba poknare makhatana khudong thiba thoktana basiksin tharangi thabak lokhat poina KIYC Club ki mekedi gisu gas kapthurakliba mafam adugi akoiba mafam sing miyam amata sanghandana thamaga loinana akan maseksin tharang lokali thawdo asiga mari lainana KIYC gi president Nasiruddin Khan phongdokhibada ising phangdabagi awaba mayuknabadagi ising phangnaba hen pam khutpagi thabak sathabada lainungdagi gas sapukana kapthurakibani aduna hiramasigi matangda lenga ki mekedi akhangai sing tharaktuna gas kapthokliba sigi matangda yengshinbiduna tungda akoibada leiriba miyamda akaiba thoktanaba lokhatpam thokpa section tharangi thabak paikhatpiu haina su phongdokhi atopa pawamadana AR medical camp pangthoktuna Myanmar border meyada leiriba khunja sing lemna lengkhre Assam Rifles Sangsat Battalion amadi Technopal Battalion anina sinduna pre-medical scheme am pangthoktuna ngasi Indo-Myanmar border gi akoibida khundariba Manipur gi tribal kul singi khunja sing lemna layengba loinana hidak langthak sing su lemna phanganki pre-medical scheme adu Kamjong district ki Pushing village amadi Technopal district ki Sita village ta pangthokhi amasum Pushing village ta pangthokhiba kem adura khunja nupa humdraga mathoi nupi samaga mari amadi angang humdraga humdoi yauna punna miyoi samniga maudra lengki adugo Sita village ta pangthokhiba pre medical kem adudana nupa nupi punna saniga nipuga nipan lengki kem aduga mari lainana Assam Rifles ki doctor gi mekedi gi matam gi oina narakpa laina sinigi section tharang gi thabak lokana basu miyamda sugaina khangan khedi Hausi ko ina di miyam pau sisu matanga se lusinjarage amasu miyam pun anawba update ngai mina sainasu channel sigi mekedi gi miyang ifam na makata na thamjari